Image TV mi ing tabi wisi munong mateng kundeso ni taram okjari maraki pao miyam da pizari. Effective functioning of NGOs run libraries haiba hiram da numit ning chathagadaba workshop ama State Central Library auditorium da pang haudokre State Central Library Department of Art and Culture Government of Manipur nasin na pangtok pataramadda M Joy Singh Commissioner Art and Culture Government of Manipur R.K. Urmila Devi Chief Librarian State Central Library Imphal amadi G Dharmadas Sharma Deputy Director Art and Culture Manipur na thuiba mithonglen tharmapu amadi akhanaba mithonglen oina saruk yaki workshop adugi matangda State Central Library gi Chief Librarian R.K. Urmila Devi na hai society amagi sakyang nungsel asi library na oiga dawribani maramasna library chawkhatlabadata chawkhatpa society ma purakani haibagi ache pathajabalei mahakna makha taraduna hai education gi mapang mangal pibada library ki achoba thodang lei library amada readers sing na pamliba sing adubo matik chana fanghan ba tarabadi afaba mahiri sing kari ki puthokpa ngamloi dawribano library na piriba khudong chapa sing asibo mahiri sing na fajana lawduna like laisu ki mangal fajana phanglabadi eko ge society kari ki chawkhatloi dawribano maramasna namdam masiki library chawkhatlabadata manipur asi chu hena chawkhat purakani hojik lamdam masiki district library taruk fajana thabak chathari masigi mathakta taret amashu hapchinduna thabak haunana bahonari amadi lemhaudiba district singdasu hangduknaba thorang tawri loinana hauji State Central Library asi model library onanaba thabak kanna paikhali athubadal laukthuklaga ni phongloki program asiba workshop tungi mi horror singa lariba library sing asi mapung fana thabak tawnana ba haujiki matamda darpan da restore tawba tangai fade kamdawna darpan da restore tawgani kamdawna senthang lawgani amadi library run tawgani haibana jingba workshop asta khanghangani haujik punna club na chalaiba library chamani phu lairambadagi chamamada library chalairi workshop asta ayamba district singi club singi mihot chingna saruyari makhatana NGO singa chalaiba library sing laushenaba athubada hol laukthuk ni phongdoki ingna sigi thongpuri akoina kanno khonaraga Manipur society se awonba maporakna ba haibadi makoina library se fajana nan tawragadi angang singa library fajana pabi ragadi reading habit che fajana library ragadi kaidobogi library hairagadi gyan lairagadi kari chakholoi samase si chakholaba library chakholaba da Manipur society che hena chakholakani ai haijaninge ko One-day consultative meeting for development of general knowledge of Manipur haiba hiramda nomu eba khananainabagi mipama SCERT director Ahibam Romelna mayai tangba lodna SCERT conference hall da pangthokre mipama sigi maruba pandamdi Manipur history geography amadi Manipur bu thoidok hendokna masak takpada jobo fida lawriba masak sing asi haurakliba mahiri sing asi da khanghanduna Manipur gi asing masak adu mayek sena khanghanabagi damaktani mipama sing asi asina hanbani mipama sigi matungda tongan ba subject sing expert chingda khushinaraga subject sing adu gi masak sing adu tasin khomjin duna expert committee da puthoklaba matung Manipur gi general knowledge ki like ama athubada puthok lagani NEP 2020 ki guideline ga NCFFS amadi NCFSE da piriba kangun sing adu haplo matung like asi puthokadabani like asi haujiki matamda yamna maru oiba like amani maramdi mahairu singna hauji chawkalakpagi matung ina tamliba subject sing asi malengmi thakta changdamna bagi mapung oiba fida amakali ekoina formal education su tamna ekogi asing puari amadi haurapum kaya asibu mamutana tongi yumbi oire kadariba haujiki mahairu sing asida khanghanba ama yamna mak maru oi haina lauraga masigi pandama sida lai asi putok tabu yadre khanduna sengbachabani lonena ekogi iramda Manipur asigi apunbagi saktam ngakpa amadi furup kyana khundaminariba iramda masi nungsi chanana thambada lairik asina achoba thodang ama lawguni haiki Ningol Chakobagi Kudolpot oina matang chahigi Ningol Chakoba nangnanaba yumda hanjin hanbiyu haina sajiwa relief camp ta changjafam lawduna lairibi iko Ningol takhelambam ibiyamana Manipulenga ki puning chingsilakli
Manipurda haukiba chahi May humdagi hauduna ngasi phawba chathariba irang asina maram oidna mayum makai mainetumna thadok pikraba aduga hauji haujuna sajiwa relief camp ta changjafam lawduna leiribi ikauningo singa paumi singa unabagi thoram amada phamasi phongdo aduna IBMN hai chayemagi manungda amutang thokpa ningol Jacoba handak chahi ki oinadi saruk yazararoi mafam asida lamdam asigi ibungi po kaya lakna ningol chakona ba haipirak pasimak na channa se singna haininga leitena thakali adubo aikoina lanjelakna mafam asida changjafam lawtuna leiri aikogi ichal isi kaya ama atopa pham singda yum pandna leikiba kaya adudi aikoina Jacoba ngamdana leiraga aikoina ningol Jacoba Pangthok pamde manamadna Manipur lengak na ningo Jacoba gi khudolpot oina mathang chahi gi ningo Jacoba nangnaba aikhoibu yumda hanjin hanbiyo haina su phongdoki koibu ningo la koibu likendla ri ningo la koibu yumda hanjin jaraga aikoi kaudagi ongi ningo jingju Jacob jage aikoi ji yumdagi chachage machina bapung birena mapok simagi ningo loibi koida likendla ri ningo loibi koida pibi da kinana haina logjage Andaki saya yo ina ditsaru yararo Nakalamuramda paumi singa unabagi thoramadu da sarya kibi sadhu yengkhuman dagi ikauda mi anida mayum palakibi mutum bijetana phongdorakpada luhongba nunganbagi numit adudagi hauduna mangani Jacoba nangdana phamasida lanjina tuna leiri maramadna ningo Jacoba su chatningde amadi handak chahi gi oina pangthokadoriba ningo Jacoba sisu saru yazaroi ningo roibi kayana ningo Jacoba chatpa uraga aigi lamdamadu dagi atopa mafamda yum pan kiba ichal singna nuaitana leiraga aikoina ningo Jacoba yawbagi artha leite aduna Manipur lengakna hauji relief camp singda changdafam lawduna leiriba miyoi sing mathang chahi gi ningo Jacoba nangnaba makoi gi yum singna handin hanab honabiu maduna ningo singi kutulponi khanjergi haina su phongdoki akhoi ningo Jacoba gi khudoloi na akhoi yum da hanjan biu mayamna saruga biu machi matagi atai ye Jacoba urala nungai roe akhoi ju mayamna saruga biu akhoi janing basu phaude akhoi gi ningo Jacoba gi khudoloi na akhoi yum da hanjan biu mathangi Jacoba je yaudri ngai da machi matang haje Paumi singa unabadu da iyum leitana ningo Jacoba artha leite ikoi yumna hanjan hanbiu ikoi su iyumda leiraga Jacoba pangthok jagi haina thaba placard kaya su sijinaki Ahumlak suba Tanam Manjuri University Inter College Football Men Tournament isingani kunmari ngasi University asigi playground da wangkai asigi MLA Thangjam Arun Kumar haudokre ngasi dagi hauduna Thasigi kuntramathoi phauba punna team manga DM College of Commerce Science Arts LMS Law College amadi Department of Physical Education na saru yana chathagadaba Tournament da wangkai asigi MLA Thangjam Arun Kumar DM College of Science ke Principal Professor M Bhubaneswari DM College of Arts ke Principal T Ranjit amadi DMU gi Registrar Dr RK Jotna mathangsina Chief Case President amadi Case of Honor oina sawyake Tournament haudopagi tharamadu ga mailena MLA Thangjam Arun Kumar na Chief Case ki warot piraduna hai miyoi bai khoina haksang fanna thamgi hairabadi sana khotna ba yaudaba yade sana khotna matamda maru oiribasi thakshi khasi masak khangna sana ba duni thakshi khasi leina amadi oja guru masak khangna sana ba sanaroi sing kaidonungda maiti ba nangloi amadi football haipa masana si maleng yumpham ayamba sana ba amadi yamna pamna ba masana amani lamda masda leiriba miyamna so football masana si yamna pamnei amadi sanarishna yamna nungai jaba ama haiba tarabadi masagi talent adu miyam mamangda uthokpa khakta natana miyamna mahakpo khangbirakpa si su amani Maramaduna ngasidagi hauduna numit taruk ni chupna chathagadaba tournament asida saru yariba team singi sanari khuding mangna su tournament asiko haubadagi loiba phauba thaksi khasi laina amadi tekta kadina sanabiu haina su appeal tauki leina aduga ojana tapiba manager na haiba aduga mayam leibiba mayam sigi interest ta yam haigai game in sports interest ta sanabiu aduga koi singa sigi sanariba tournament jigi kangal ko players singa hai Manipur si koi Tanam Manjuri University represent tawkan to koi am phajana to state chalaga sanaba kamda sanaba ge hisingba discipline phajaba ge to characters to piramaga koi Manipur haiba state sigi mai to biu ai go vises pizari loi
Maraki pau pizza matang sa lusinjari meeting tabiri basing bu kurumjari.